ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯗꯦꯠ ꯇꯧꯕ ꯄꯥꯎ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟ ꯑꯃꯗꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯑꯞꯗꯦꯠꯀ ꯂꯣꯏꯅꯅ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯣꯠꯁꯨꯃꯜ ꯀꯛꯀꯦ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯀꯥꯔꯗꯀꯤ ꯍꯣꯜꯗꯔ ꯐꯨꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯕꯥꯔꯤꯁ ꯁꯔꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒ ꯍꯥꯟꯅ ꯈꯟꯅꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯕ ꯃꯩꯔꯥꯕꯥꯏꯕꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯦꯂꯧꯃꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯍꯨꯔꯅ ꯃꯅꯤꯄꯨꯔꯗ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ B.R. ꯒꯕꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯇ ꯐꯥꯎꯈꯤꯕ ꯏꯍꯨꯜ ꯄꯥꯎꯗꯝꯈ꯭ꯔꯦ꯫ MUꯒꯤ ꯁ꯭ꯇꯥꯐ ꯑꯃ ꯀꯣꯂꯦꯖ ꯑꯃꯗꯁꯨ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯂꯥꯂꯣꯟꯔꯨꯞꯁꯤꯡꯒ ꯃꯥꯟꯅꯔꯒ ꯀ꯭ꯋꯥ ꯃꯅꯥ ꯂꯥꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ KCBꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯤꯗꯅꯦꯄꯔꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯟꯈ꯭ꯔꯦ, ꯆꯦꯟꯅꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥ 3 ꯐꯥꯔꯦ꯫ ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯌꯨꯝꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯤꯃꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯗ꯭ꯔꯒ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯄꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯇꯥꯡ 10 ꯊꯥ 9 2025 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯇꯒꯤꯅ 8:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯟꯗ꯭ꯔꯣ ꯕꯖꯥꯔꯗꯒꯤ ꯍꯨꯏꯀꯞ ꯐꯥꯎꯕꯒꯤ ꯂꯝꯕꯤꯗ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯃꯅꯤ ꯕꯦꯒ ꯑꯃ ꯇꯥꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯗ ATM ꯀꯥꯔꯗ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ, ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯌꯥꯎꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤ, ꯏꯌꯥꯝꯕ ꯏꯅꯥꯎ, ꯃꯔꯨꯞ ꯃꯄꯥꯡ, ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯏꯕꯦꯟ ꯁꯤꯡꯅ ꯈꯨꯟꯕꯤꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯎꯠꯄꯤꯗꯨꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔ 9383359543 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯃꯄꯨ ꯑꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯅ ꯇꯧꯖꯒꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯑꯁꯨꯝꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯃꯣꯏꯗ, ꯋꯥꯈꯜꯗ, ꯄꯨꯛꯅꯤꯡꯗ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯀꯟꯅꯤꯡꯕꯒꯤ ꯏꯍꯨꯜ ꯐꯥꯎꯗ꯭ꯔꯕ ꯑꯃꯗꯤ ꯀꯟꯕꯒꯤꯗꯃꯛ ꯍꯣꯠꯅꯗ꯭ꯔꯕ ꯐꯅ ꯐꯕ ꯂꯣ ꯑꯃ ꯑꯦꯛ ꯑꯃ ꯆꯠꯅꯔꯕꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯥꯝꯕꯥꯏꯒꯤ ꯑꯞꯗꯦꯠꯇ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯑꯁꯨꯝꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯂꯩꯕꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯃꯗꯤ ꯑꯋꯥꯕ ꯆꯣꯛꯊꯕ ꯍꯦꯃꯟꯕꯅ ꯉꯥꯡꯒꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯗ ꯂꯩꯕꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯕꯗꯤ ꯀꯔꯦꯝꯅꯕꯤꯕ, ꯍꯨꯟꯕꯤꯕ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤꯗꯨ ꯁꯣꯏꯔꯦ, ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨ ꯇꯧ ꯍꯥꯏꯅ ꯇꯥꯛꯄꯤꯒꯗꯕꯅꯤ, ꯈꯟꯅꯒꯗꯕꯅꯤ, ꯁꯖꯦꯁꯟ ꯀꯌꯥ ꯄꯤꯒꯗꯕꯅꯤ꯫ ꯃꯤꯆꯩꯁꯤ ꯍꯦꯃꯟꯕꯅ ꯑꯃꯅꯁꯨ ꯁꯨꯝ ꯇꯥꯗꯅ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯄꯣꯁꯠ ꯇꯧꯔꯛꯈꯤ꯫ ꯄꯥꯎꯆꯦꯒꯤ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯃꯜ ꯀꯛꯀꯦ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯄꯣꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯉꯥꯡꯉꯩ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯕꯨ ꯐꯨꯔꯛꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯉꯥꯡꯉꯩ ꯃꯈꯥ ꯂꯩꯀꯥꯏ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯂꯨꯞꯀꯤ ꯁꯪꯂꯦꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄꯨꯟꯗꯨꯅ ꯆꯦꯌꯔꯄꯔꯁꯟ ꯅꯤꯡꯊꯧꯖꯝ ꯏꯅꯥꯎꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯌꯨꯝꯅꯥꯝ ꯑꯅꯥꯃꯤꯀꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯧꯁꯥꯒꯨꯝꯅ ꯆꯔꯥꯉꯥꯉꯩ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯖꯣꯕ ꯀꯥꯔꯗꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯅꯨꯃꯤꯠ 12ꯒꯤ ꯈꯨꯠꯁꯨꯃꯜ ꯆꯪꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯒꯤ ꯈꯨꯠꯁꯨꯃꯜ ꯍꯟꯗꯣꯛꯂꯝꯃꯨ ꯍꯥꯏꯅ ꯆꯦꯌꯔꯄꯔꯁꯟ ꯏꯅꯥꯎꯕꯒꯤ ꯂꯣꯏꯅꯕꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯥ ꯔꯣꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯉꯔꯥꯡꯒ ꯉꯁꯤꯒ ꯕꯦꯡꯛ ꯁꯨꯇꯤ ꯊꯥꯕꯅ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯔꯨꯕꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯇꯨꯅ ꯕꯤꯅꯥ ꯔꯣꯏ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯣꯔꯤ ꯑꯃꯗꯤ ꯏꯅꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯃꯈꯣꯏꯕꯨ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯗꯨꯅ ꯐꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯅꯥꯃꯤꯀꯥꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ CMLCKLꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯏꯅꯥꯎꯕ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕꯅ ꯃꯍꯥꯛꯀꯤ ꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯗꯣꯛꯄꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯄꯣꯛꯅꯔꯦ ꯍꯥꯏꯈꯤ꯫ ꯉꯔꯥꯡꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯠꯇꯅ ꯃꯃꯥꯡꯗꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯇꯥꯡꯗ
इनाउबगी इमुंग मनुंगा मियामगा नुंगाइनदबा कया थौदोक कया थोकरे ngaranggi थौदोक असिगुम मतुंग अमुक हना थोक्तनबा मरी लेनबसिंगना कुपथना थिगतपियु हाइखि Siri Siri Gobindaji Temple gi hojang mamangda sanga thongba yonchille haina Gobindaji Temple Board ki section officer M Baris Sharmana social media da thagalakiba wapam adu thagatri ngaida lekai miyamga hana khanabagi khudongchaba piramlabadi hena faramgadabani haina sana konung lekai club amadi merapai bi singna phongdorakli Baris ki wapam asigi matangda chengdokladuna Palace Compound Youth Club ki changlenda pawmi singa unaba amada club asigi president Toijam Rajendra hai miyamna lana ukhiba yaba wafam asi social media da thagatringai gi mangoinana thodok asi matau karamna thokpano haibagi matangda lekai miyamga khanabagi khudongchaba piramlabadi hena faramgadabani haina pendaba phongdoki mahangna makhatana amukka phongdokpada social media da post asi hek thengnabaga lekai miyamna wafam asi achumbra haina laifamlen asigi akoibada thiruba matamda amata thengnakhide thodok asi Laifamlen asigi lambida fauduna chatpa sanga athongba yonba gari thengnabadagi oiramba yai hainasu lawi irang thoklingai cheirakta lebak miyamna lana khankiba yaba amadi Laifamlen asigi mingchat thigedaba thabak tawbiganu loinana sanga athongba yonba gari singchu Laifamlen asigi akoibada khambiganu haiki pawmisingka unaba aduda saruk yaraduna sana konung mairapaibi lupki secretary y ibe yaimana haikibada puwariga chagonaduna laklaba Laifamlen kaya leiriba sana konung asigi akoibada lekai asigi miyamna sanga yonba gumna uhannaba honabiganu mitei amadi gaura lining chatpa singi maru oiba Laifamlen kaya leiriba mafam asida lisang sitna sanga yonba thingduna lakli makata nasu tawbiganu haina appeal tawrakli Malemgi Yellomi Numitka Mari Lenana Kuki Organization for Human Rights Kahurna Manipurda Haujik Oediba Humanitarianga Mari Lenaba Wapam Kaya Putokuna Malemgi Lebak Singi Poning Singsilagli Kahurna Tado Pachirola Mada Kumjali Singani Kulumdo Me Ahumdagi Tokiba Ethnic Violence Asina Maram Oiduna Lanjen Nariba Mioy Sing Kamtengna Awaba Mayok Nari Manipur Conflict Asina Mioy Chani Kuntra Henbagi Punsi Loikre Imung Lising Teret Amang Ata Tokre Mioy Lising Humputra Henmana Temporary Game Singda Krik Krik inaduna awaba kaya mayok naduna hingnari relief camp singda leiriba miyoi singda health care award pana Makal kayagi laina sing nabagi matakta pongning wakalgi anaba kaya pokle haidi National Day of the World Indigenous Peoples Numitka Mari Lainana Kahurna Manipurda leiriba Kukizo miyamna mayok nariba awaba kaya khangliba asi national amadi international intervenes tawbinaba pongning singsinbaga loinana lisingani kulumdai me ahumdagi thokleba conflict asina hakthengna soklaba miyoi singi awaba sing asi khangbiyu hairi chirol asina makha taraduna conflict asina mayum makai leitaduna kuki jo miyoi kaya ama kuki na kundaba singi district singda hangliba Relief camp singda ngasi su changjapam loduna lainari adubu relief camp sing asida thaknaba afaba ising phangdaba kaya ama yauri amadi health carrier da award pa kaya laibana laina kaya narakpa angang unabada kudong sadaba kaya mayoknaba amadi machi oiba chinjak sing chaba phangdabagi report kahurna phongle hari road connectivity amadi chathok chasinda displaced person singna thengnariba khudongchadaba singi matangda puthokladuna kahurna hai irang asina maram oiduna road connectivity da awaba kaya leibana lanjenariba sing ana ayek yaurakpada hospital da chatpada asuki matik awaba mayoknari maram asina irang asina soklaba singi district ani gi marakta afoba lambi ama sembiduna chathok chasinda khudongchanaba thabak lokhotpagi tangai fadaba leire haina su phongdorakli Indo Myanmar ngamkhaida samal khajin kiba amadi free movement regime FMR lokthokkiba asina National Trade Movement amasung lebak ani gi ngamkai paringda khundariba community gi culture ga mari leinaba thabak singda chauna akaiba pire haibo wafam su thamladuna lengakna kuki na tariba mafam singda hangliba relief camp singda thaknaba afaba ising phanganbiyu lairik laisu tambada khudong chanaba thabak sing lokatpiyu UN Declaration of Right of Indigenous Peoples ki makada irang asina sokhalaba indigenous community singi policy review tobiyu border fencing ki thabak paikhatringaida mari leinaba community singi ayaba pibiyu lobiyu sokhalaba matung sokhalaba miyoi singi security amadi welfare gi yenglaga administrative arrangement ama tobinabusu kanna taksilagli
Arunachal Pradesh ki Konung Itanagar da ngasi nauna Guwahati High Court Permanent Bench ki nauna saba building ama sangaba gi thoramda Chief Justice of India CJI BK Gabaina matam khara gi mamangda mahakna Chief Justice oidringaida Manipur da chatkiba khongchat ka mari lenana mangonda phawkiba ihul khara pawdomgre Guwahati High Court ki anoba building sangaba gi thoramadu da Chief Justice of India BI Gabaina makatana phongdokpada matam khara gi mamangda mahak masana luchingba Supreme Court ki Justice Team ama chahi ani hena irang thokliba Manipur da chatuna tongan relief camp singda chatuna displaced person singa haltengnana unaduna makoigi khudongchadaba sing khangdokpaga loinana displaced person singda logi oiba piba yaba matengi thabak sing pinaba yengsinki mahaki khongchat aduda lamdam adugi nupi amana nahak nasamak yumda lakpada nahakpu taramna okli haina mahakpu taramna okpiki adubu icham chambi nupi adugi wahina aihaki thamoida punsigi kawngam laroidaba mami amadi tahankre mahaki wahi adumakna aikhoi amatani India haibasi amatani India asi aikhoi pumnamakini yumni amadi aikhoi pumnamakna India ni haiba wakan nahongna na pokhanki hainasu Chief Justice BR Gabaina Tiliba miyamda phongdoki ningsingba yabadi BI Gabaina Chief Justice of India oidringai matam kharagi mamangda mahak masana luchingba Supreme Court ki Justice Team ama Manipurda laktuna numit humni leiduna tongan ba district singda hangliba relief camp singda chatuna oiriba phibam sing amadi IDP singna thengnaba kudong chadaba sing haktengnana yengsinkibani thokiba chahi anirom asida mahak masana awang nongpok state singda yengsinkibagi wafam paladuna Chief Justice of India BI Gabaina lamdam asomda leiriba ningthiraba tribal gi culture sing uba fangki haiba wafam thamki major tribe kuntaruk amasung sub tribe chama leiriba Arunachal Pradesh ki cultural diversity bu singthabaga loinana state asigi natki oiba culture sing manghandana thamnaba state lengakna lokhotliba thabak singsu singthaduna aikhoigi tradition amadi culture ngaktuna thamba haibasi constitution na piba aikhoi pumnamaki fundamental right ni haiki Itanagar Guwahati ki permanent bench ama hangdokpagi thorom aduda mangoinana Guwahati Court High Court ki Chief Justice Asutosh Kumarna nohongnana building ama hangdokpa asina Arunachal Pradesh ki miyamda athuba matamda achumba wail sing phangba ngamlagani haiduna miyam phongdokhi Manipur University ki exam block da thabak toba staff ama added college ama da assistant professor oiramba thengnare haina mahiroi lup apunba ireipa ki mahiroi sinpang lup AIMS na phongdokre Kwaketel da leiba AIMS ki office da pangthokiba paugi mifam amada mahiroi lup asigi education and academic affairs secretary ngasepam nanditana mathaki wafam asi phongdokpaga loinana lup asina hek saphonglakpadagi lamdam asigi education system asibu achumba maikeida punaba tongan ma thabak kaya tawduna lakli mahakna makha taraduna AMU gi exam block da thabak tawba W Indira Kobi nupi ama Khurai Chalanthong da leiba Siri Gaura Gobind Galas College tasu assistant professor oiramba thengnare AMU da affiliate tawriba college singi staff singi data pumba AMU gi college department council na leina matau karamna mioi ama thabak ani puramlibano haibasi lenga ki mari leinaba singna tigatuna cherak pigadabani haiki added college kharada oja oiba mioi kharasu atopa mafamda thabak puduna lei haibagi paw mahiroi luk asina fangle maram asina hiram asida AMU da akanba mijing changbiyu lukki maikeidagi su asigumba asoiba kaya asi makatana leptana puthoki gani hainasu ngasepom nanditana makatana phongdokhi Ningtaujam Robin Koba mioi amagi Wangjing Bazar da leiba dukanda nongmai kapsilambagi matangda Kangleipak Communist Party KCP na wafam khara thamlakli aina thingkraba lup asigi Information and Public Relations Secretary M Punjiba Maiteina kuyek piduna thadokba chirol amana hai Ningtaujam Robin Koba mioi amagi Wangjing Bazar da leiba dukanda nongmai kapsilamle hairiba thodo adu party asigi comrade singna chathakibani Robin na kuki lalolup singa manaraga kwamana lalonbagi syndicate amada saruk yaduna leiri paisa khara hena phangnaba honabada mahakna hariba syndicate aduga thawal amasung kakchingi distributor singi thodang loduna lakli chirol asina makatana amuka phongdokpada yauriba syndicate asi Churachandpur amasung Kangpokpida leiba Kuki Jo narco terrorist group singa
lupa khawjau piduna Kangleipak kwa mana jarda amadi atai mayai kaba nishagi polam sing supply tauribani Kangleipak kuki jo narco terrorist singna Kanglup ki oiba lan chathaba ngamlibasi asigumba syndicate sing asina lepat naidana piba paisa mayam adugi matengna chakalakpa power adunani haibada haiman bathoklaroi sendong khara yamna phangnaba hotnabada asigumba syndicate kharana marupki oiba phurupki oiba interest ki mayokta lepli haibasi yai haina zero asina makatana phongdokli ningthogjam Roben hairiba mioi asi party na piba warning gi matungda phawba sendong chawna phangnaba honabada lebaki mayokta leiriba syndicate aduga chatminariba mioi ama oibana mahakpu makhongda kaptuna waraknabagi standing order leiribani adubu masa phangdabadagi atopa mioi sokloidaba mawongda mahaki dukanda oina nomoi kapsillamkhibani hawjiksu mahakpu charak pinaba party gi comrade singna adumak sem saduna leiri hainasu cherol asina makatana phongdorakli Election Commission of India ECI na lising ani tara mapaldagi haujik phawba mikhal thengnaba ngamdana leiriba register tawraba non recognized political party chahum kuntra mari kakhatkre ECI gi cherol asina hai political party chahum kuntra mari asigi leifam thokpa office na chingba amata leibasu thengnadre national political party sing state political party chahum kuntra mari asi register tawraba non recognized political party sing asi registration of people's act ki makhada register tawkhibani adu register hek tawkhibadagi ngasi phawba mikhal amata thengnadana leirakpadagi kakthadkhibani hairi Bangladesh tagi Bharat ki ngamkai manungda changsil laglaga mioi ama kidnap tawramba Bangladesh police constable ama yauna mioi mari police amasung BSF ki kamuna fagat pangamkre phajinduna thamlama mioi adu kanba ngamkre miyamna irang horaktuna police ki makutagi Bangladeshi masa sing adu phubagi thodokta sokopan nangkre hariba thodok asi ngarang Meghalaya gi Southwest Khasi Hills ta thokibani hairi Southwest Khasi Hills ki superintendent of police Banrap Lang Joywana Phongdorakibada tha asigi Nepal gi ayuk pung nipan rom taba matamda Redagai village da leiba dukan amada Makhuta khulai paiba mioi mapal nipan mapal rom laklaga dukan adugi nakal da hiptuna leiba Balstrang e Marak Koba mioi sahi kumna thoirom suraba ama faraga pukhi loinana mahaki makokta nongmaina namlaga Loinana dukan adugi mapugi phone number pinaba kihanki madugi matungda mioi adubu makutta tawelna punsilaba matungda New Rongdai Gang village da punaba pugibaga loinana mafam aduda hatnaba thorang torokpadagi mioi aduna mafam adudagi nanthokutuna chelaklaba matung manak nakpada leiba yum amada chensin khibaga loinana thong lonsinduna leikhi hairi madugi tungda mioi sing aduna tanarakpaga loinana yumgi thong aduda nongmai round ama kapsilakpadagi manungda leiba Balsarang e Marak yum adugi nakal da chen kinaba khonabada mahakpu miyosing aduna pharaga pukhi mayum adugi miyosingda phubadagi soklaba Balsarang e Marak medical treatment pinaba kanganki hairi ayuk pung ani minute 35 rom tarakpa matamda pulisna paw adu tabadagi mafam aduda changsilluba matamda miyosing adu mafam adu thaduktuna Konjong village da leiba yum amada chensin khibadagi police ki kambuna nongmai round ani kaptuna miyosing adu lepnaba khanghanki adubu lepa leitana manaknakpa umangda chensin ki hairi mafam aduda operation chathaba matamda singjang ama rescue screwdriver ama wireless ama mobile phone ama sel khara amadi Bangladesh police constable amagi I card ama phagat pangamki hairi makhatana ngarang ayuk Southwest Khasi Hills police BSF amasung local villagers sing yauna umangi saruk aduda chathakiba operation da Bangladeshi national mari phagat pangamki paraba sing adudi Jahangir Alom sahi kunmanga Sen Hussein sahi kuntra Mesus Rahman sahi kuntra manga amadi Marufur Rahman sahi kuntra nithoi kawi hairi Marufur Rahman Bangladeshi police constable ni su hairi Congress na lebak asida ain kaina changlakpa mioi sing anoba identity pinaba honei haina karigumba ain kaina changlakpa mioi sing adu Congress na thengnarabadi makoi gi lusingba Rahul Gandhi gi mayumda thamgadabani haina Assam gi chief minister Hemanta Biswa Sharma na phongdokhre Assam Congress ki president su oiriba Congress lusingba Gaurav Gogoina hadakta lebak asida ain kaina changlakpa mitop singbu new Assamese haina khangadabani haina phongdokhiba wafam asibu chief minister asina
yamna kanna react tawrduna Congress ain kaina changlakkiba miyosing asibu chawgatladuna miyosing adu mahaki yumda lepham chafam pigadabani Assamgi oinadi makoigi yum sanaba mafam leite Assamda leriba thangai sengba Assami oiraba fawbada matik chaba resource amadi lepham chafam marang kaina leitringaida anoba Assamese sing asi karamna lepham chafam pigadoribano new Assamese asing asida अखोइना करीमता पीबा ngamloi karigumba congress na lusingba gogoina ain kaina changlakpa miyosing adugi damakta yamna lumna loba tarabadi miyosing adu congress ki lusingba Rahul Gandhi gi yumda oina thamgadabani Assamda ain kaina lam khopchinduna lesiliba singi mathaktaga chathariba eviction drive asi makhatana chathagi gani mathang chahida pangthokadoriba Assamgi assembly election asida BJP na amu hanna sakti halaklabadi makhatana eviction chathagani sarkar asigi maikeidagidi Assam da illegal immigrant sing hek thengnabaga makoibu pharaga maramda namdana halankhigani hari Myanmar da hojik thokliba crisis asina maram oiraga lebak asigi national security da chauna akaiba pire masigi mathakta lebak asida phangliba synthetic drug ki chada 30 di Myanmar dagi thajilakibani haina intelligence ki report amana phongdoragli Directorate of Revenue Intelligence amasung Intelligence Bureau ki report amagi matungina Nepal Bangladesh amasung Mizoram da ain kaina thajilakliba yamlaba drug sing asi Myanmar dagini India gi oinasu lebak asigi phangliba synthetic drug ki chada 30 di Myanmar dagi thajilakibani drug singi manungda youth singna khwaidagi hena demand tawriba asi Yaba tablet asini Yaba tablet sing asi Myanmar dagi lupa 10 da leiraga Indian market ta lupa lising amadagi lupa lising amaga chani fawbada yoli Myanmar da hojik thokliba irang asina maram oiraga drug smugglers singna khwaidagi hena khudong chaba lori phibam asina lebak asida law enforcement singda khwaidagi achoba singnaba kaya su oiri drug sing asi smugglers singna pusilakpagi mathakta Myanmar dagi lanjenakiba refugee sing asiga loinana lakibani laba asigi north east state sing asi drug smugglers singna drug puthok pusin tawbagi transit point ama oina sijinari Myanmar dagi drug pusilakpagi khwaidagi hena nungairiba mafam asi Myanmar amasung Myanmar ga lonariba kilometer 500 rom sangba border gi saruk asini Myanmar amasung Mizoram ga lonariba border gi saruk sing asi asukpa umang turel amasung chathok chasin yamna khudong chiningai oiba mafam kaya leibana security agency sing irai laina control toba ngamde masigi khudong chabasi lauraga smugglers sing asina Mizoram gi Champhai district asida ihan hana drug sing asi pusilakpani Myanmar ga lonaba taitu turel asisu drug puthok pusin da khwaidagi hena nungaiba mafam ama oiri Myanmar ga lonariba Jokha Watha village asida Myanmar gi smugglers singi khwaidagi nungaiba mafam amasu oire hairi hariba mafam sing asigi drug sing asi Assam tamna puraklaga lebak asigi tongan mafamda smuggle tawbagi thabak chathai drug smugglers sing asi Myanmar da military junta gi mathakta lal horiba Chin National Army na back tawi hariba militant group sing asigi mateng lauraga drug smugglers sing asina yamlaba pochai sing asi India da irai laina pusilakpagi thabak chathari metha motomile drug trade asi khwaidagi hena chendong laiba business amasu oiri hariba drug asi Myanmar gi United War State Army na control tawi hariba lalolup asina sahi asigi oina chathariba drug ki trade value asi lupa crore lakh 15 romni hairi Chan State ki Army amsung People's Malaysia for asisu heroin number 4 drug ki market asida asoba role lori hariba lalolup sing asigi drug laboratory sing Kachin amasung Chin state ta chalairi hairi drug sing asi yolaga fanglakpa senpham sing aduna khuchu kulai kya leibada sijinai hairi numejungba matung pung ani minute 13 rom taba matamda Churachandpur district ki Richter scale da 3.4 yauna yuha hakre haina National Center for Seismology ki report amana hairi report asina makhatan hai yuha hakiba adugi epicenter asi latitude ta 24.35 degree north amasung longitude 93.54 degree east ta oiki wahaba asigi difna kilometer 12 oiki adum oinamak thokiba jwahaba aduna district asida akai atoi natraga kudongtiba thokibagi report amata leiti haina mari lenaba district authority gi maikaidagi khangalakli Aroiba pauda August 15 India gi Humbudra Nepal suba Independence Day numit ki ayupung 5 dagi nungtil mari phawba Manipur pumba general strike lauthokle haina
NRFM na phongdoragli lagliba August 15 2015 gi India gi Maripur 19 suba Independence Day Manipur da numit asigi thorom miyamna pangthok piganu numit asigi ayuk pung 5 dagi 3 fawba Manipur pumba general strike thamle mai ising ana layeng media natana athingba si yamna thugai biganu haina Miyamna thugaibiganu haina aini tingkraba Manipur gi lalolo ama oiriba National Revolutionary Front of Manipur NRFM Central Headquarter gi Information and Publicity Secretary gi Thopuriba Chana Jawba Maiteina khuyek piduna press ta thadokpa chirol amana khangalagli chirol asina hai Manipur da Indian Union da yaukiba asi Indiana namphu tawkhibani haiba asumba oibana ngasichu Manipur miyamna khwaidagi awaba mayokna duna India gi victim oina hingliba mahing asina asumba akudam oiri halengdana Indiana maning tamna Manipur khunai asigi mathakta loilam lengaki chahi Humudra taruk supna chatharakli khunai asibu nakal khudingda chapchinduna malem leimaidagi maru phangna muthatnaba lepa leitana khut tharakli aikoigi Manipur gi ningtamba palakpa lebakni Aikoi ingna chingna leigedabani haibasida kanagisu akiba leite adubu wahi asi India gi khwaidagi asawba wahi oiduna leiri Manipur khunaibu angawbagi thakta otpa India gi achobo mathau oiri hairi Cherol asina phongdokpada ngasi pawba chahi humbudra taruk chupna Manipur koba apikpa lamdam asida mifa mipun miyot minai arol afong misi minatana pareng lengduna 2015 pawba hanna chathaduna lakli makal makha kayagi lalong puthokduna lepa leitana Manipur Kunaida maning mamang thatuna landari ngasi gi mirol sina haktengnana thengnaduna mayoknari 2019 gi medagi nieta daba khutsemgi irang thoganduna India gi ahoba tauba ngamba haisingba utuna mayai kaba chinjaka iroinana khunai asigi mayol chikthatuna thudektuna thamli